Hello everyone! Ngasi unconventional careers singi marakta ngasi topic design. Design haibasi karino? Design haibasi process amani. Haibadi karigumba ama wakhalda sagalaga madubu maung maring naina planning tawduna objects, interactive system, building amadi vehicles na chingba kaya ama semba adubud. Design industry gi maru eba thabak sing khara panjarabada web designer, graphic designer, video game designer, textile designer, jewelry designer, fashion designer, product designer asina chingba kaya amasu lei. Hariba thabak sing asi oinabagidamagta ekhoina tamdaba yadraba courses sing adudi Bachelor of Design, Master of Design, Diploma amati certificate course kaya amasu lei. Hariba course sing asi tamninglabadi 12 pass with 50% score oigadabani. Design tamnanaba entrance exam khara pallabada NIFT, GAT and CAT, NID, DAT asina chingbatsi. Design da career masembada sangraba yadaba skills khara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirusingna akupa marolgidamakta SS Career Solution da lakpiyu natraga makhada pijariba number asida pau pawbiro. Kurumzari, ELITETV test cartoon mahau meng ta video sungu aham tara mukchari maro ngasi imfala fongo pau sesi cartoon singda cartoonist na kari haining liba kari fonong liba kari wakal khalan liba do myam sanong thamjage am lakhujage Sangai Express ki onthok pani daista onthok pani daisi yang biyam phajaba sound box ama leire adai sound sida khurumba gi sini haju ton ba jaga sta irang leire ba su koi isai nongmai adai angang gi birthday gi tawba khotpa mayam adai rock show mayam sinma mayam tawi Madugi sound, Conjel do Tabdu, Quiki, Waba, the Kalikai Tumba, the Mam Yonga, the Matang, the Nimana Palisiamana, Querambasdai, sound box that, Hey Prabhu, Asamgi Zangalda, Samuta, and the Sinaga Batnang, Ayakpa Conjelna, a thing but Hingi Matamda, Yumlakta, a car rock tobudi, a sonana equity, Kang with the Warida, Prancy Pukadore, and kind of Kuram Zervani, at the sound box Nahiri, Upailate Kura, Sanale Baktadi, Mana Manatoning Matobayai, and na kusini haji toilasi amana suna kanda akhoi IDP sing mayam na relief camp de legani somdai sainung mai tawni hairuraga khoi loinama waraga legadra na haini na khoi si haibam kangde somda sarkar sembagi suna kanda khu kaure na mu changre national president khanbagi ni hai sarkar sembagi ni hai momon mino kalonen loin changna ki momon mino kalonen tholaka doribra madu sabsaba khangmangamdri yengba tabani hajiksi adum sainung mai Leda Masagi birthday gi karigi sumang ilasi loina jaga sing loina tawnabani ina heng Mars pok tawduni yoksang meya sibo Mars April pok tawduni ada dusu hingdaba yade aduna Manipur se karamba mai won chatuni se sabsaba khangdaba leda magi wakhalon do famkuni magi apamani aning loina tawnabani na magi apamba magi wakhalon su aiga BBS ki thamakpane thamjage mathang da leisna khoi sanaleba ki loiredana aduni loiredana sida khoi tamgi Misiga chingi misiga wari sanabani ada kari hagada tongan targa kari toge khaliba haina tampaki kangbu hangpa chingi kangbu kari hagada pakchana popi pambi tharga popi len onthoke ojana yam phajabani hajiksi separate administration pami haiba kangbu adagi sarkar sawakani haiba kangbu 2027 gi election lakri manung mamangda KZCC gi demand pi gadabani haina tawjuma wakangbu mayam sini hajisi Manipur si Karino, Batman Tadaba, Punsi Mahingam, the Niam Hinderisi, Oduyan Pazabuduni, Tokai Taraga, Karito Gan Hanguduneva, Tokai Taraga, Popi Tagatana Taraga, Popilian and Tokesineva, Cookie Lenatabda, Yam Pazaba, Sisu Cartonena Tamzaga, Matangulation of Quipona Pongi, Balu Heduni. The Yaure, Amelia, whom Yaure, Kanakana Manga, young Biro and the Hagi Buduni, Moidia Koi, Sakar, support only Haiba Yaure.
nimsaki gen nang stranglu aduga amaga adada moina hairi only separate administration tongan ba sarkar ama haina lauduneba ademu tamgi kangusina haiduni separate pami hairaga sarkar pairiba party da sum punduna leidi karigena amu hangnabaduneba center da haiduni governor da karida koi separate administration pami haiba ado sum se da koi twe koi tara si MLA oiroi kanabam ta logja roi hana logi basing su handok cherage 2023 gi me hum dagi koi loroki ba local area development fund kari kram yam do loina handok cherage haina hayu haidaba haidana madugi wakulon do putokpa yam phajaba sisu cartoonni adun haji to ise separate administration su tanba sarkar sogot pa su yawni haiba aduni aduga ko tongan ta ki su haiba kana ba su loba aduna ani makta nungaiba win-win position ni moina larise adugi yam phajaba adugi wahan to putokpa adum cartoon en thamjage matang laisina ko hoelan paugi as loire haduneba adai da ngasai election me naksele jusi jaga jaga singda sumangla tawna khotna tawna re 2027 gi haji tongan tongan lambi semba hadigi khongban sangba JCB puthoga tawba meyam thongna re hajusi adai da ngasai hanagi elected no lakpune ada ngasai khunja meyam sina hangune kari leire sarana nai udawduda adamana hare mayam si wana re nungaina ba hayang thabal chongwa ma sinjari lakpiu ta dana azu si adoni thabal chongba yausang meyagi sumang ila isai akhoi se dom harau kumai niam pamba jati phurup ne khoi se akhoi afaba thabaki tausi meyam meeting am tausi adi kanam lao hajike sumang la heka tawni ayu moraga phanga hek mamang se lepna dugi kri ni unadu se lam su lakna gani sumang lila ne hayadi sumla ganda afabagi kanoma meeting am tawdori hayadi is ngamde na ade atopam na khoi di sak yaw dadi khoi pai lete sak yaw dadi mi punde ana khoi haydo khoi nong pan bagi da sak yaw bra yaw dabra sak yaw dadi kamai tawni ga haiba hainaba yamna phajba sum meyam le na khoi si linggen manaba ma changi linggen manaba ki phum sima kya ude asu meyam sini adadani kai leire sar hai kana mayam si wanare nungaina ba hayeng thabal chongma ma senjari lakpiu ta dana yam phajaba adumba awan tholai ba cartoon thamjage mathang leisina khoi narol tholangi hawa do leirang do aduneba hawa do leirang do sida ngasai gi mai loine bisina mai nupa duna yu thaga mingjen jenga yu thapagi senang ka ubne ada mai ni bisina hai tamo kaino yu thakpasibu mingshel jengna rabona ala mai nupa na khume doctor na yu thakpada hemelli yenga thau hairakpadagi na mingjen do yenga thakpe mongni am nokning basu phawba adum basum kaki potharabni sina issue da natabida mayam se khoigi guli chaw haibdo before meal after meal do meal mamanga chagadra meal matung dana aduna khoigi phawdabhum meal mamang da mung lepa mung matung nong lepi kai do meal mamang meal maning kai na adu mai phem duni yenga chaw du da yenga thau du ma su nungjel yenga thakwe mongni tum phagi ni sina yam phajaba si su nuk pet nongning ba cartoon ne mathang dalai sina khoi people's chronicle gi saturday satire duneba saturday satire sida khoi dismantle tawbagi isuni project ki ada lagwe mana kai haida this is the last construction to be dismantled masina aroiba khoi thugai ga da ba anba building ni construction ni and indeed tasena ha kanda the first bill out of the project list aduga project ki khwaidi han saba adumba building suni sineba thugusu ga da ba dismantle to ga da ba aduga pangthokhe ba thok me adu ahan basu oiba am nongning ba aduni first and last edo project to gi ahan bo oiba ko aduga thugai ba gi na kon bo oiba do ana yam phajaba si su han thok leiba cartoon ni thamjage ala ngasi gi de ELITETV gi test of cartoon gi mahau matanga so tele sinjare ming ta beri sum mo kana khurum jabgal na kanene bathing ni jari pine biris. Hello everyone! Ngasi unconventional career singi marakta ngasi ki topic design. Design haibasi karino, design haibasi process amani.
हाइबदी करिगुंबा अमा वाखलदा सागलगा मदुबु मौंग मरिंग नाइना प्लानिंग तौदुना ऑब्जेक्ट्स इंटरेक्टिव सिस्टम बिल्डिंग अमदी व्हीकल्स न चिंगबा कया अमा सेंबा अदुबु डिजाइन इंडस्ट्री की मरुएबा थबक सिंग खरा पंजरबदा वेब डिजाइनर ग्राफिक डिजाइनर वीडियो गेम डिजाइनर टेक्सटाइल डिजाइनर ज्वेलरी डिजाइनर फैशन डिजाइनर प्रोडक्ट डिजाइनर असिना चिंगबा कया अमसु ले हारिबा थबक सिंग असि ओइनबेगिदमक्ता एखोइना तमदबा याद्रबा courses sing adudi Bachelor of Design, Master of Design, Diploma amadi certificate course kaya amasule. Hariba coursing asi tamnilabadi 12 pass with 50% score oibadabadi. Design tamnanaba entrance exam kara palabada NIFT, GAT and CAT. NID, DAT asina chingbatsi. Design da career amasembada sangraba yadaba skills kara panjarabada creativity, communication skills, problem solving, analytical ability, teamwork skills asina chingba asin. Kanagumba mahirsingna akupa marolgidamakta SS Career Solution da lakpiyu natraga makhana pijariba number asida pau pabiro.